Miring tabir wa khwai pun pu image TV na taramna okchapgal lojana Bajas Kumar na khurumjari ngasigi maru ba pauda Manipur da thokliba lan asi athu matamda waroisin purakna hotnawada miyamna su laingak asida thajaba thambiu haina Chief Minister N Biren na appeal torokli Manipur asi India gi saruk amani khanna matam sana thabak lokhatlam lawadi ngasi thokliba mihat mipun asi yauna thoklam loidabani haina hanagi ex minister Nomai Thep Nimaina phongdokre mafam kayada nupibu khongoi nakhiba thowongbu yaningdaba phongdoktuna wakat mifam chathaki loinana Prime Minister Narendra Modi na hayeng appointment letter listing humra yenthoklagani apunga pau lobirasi Sin Kuki narco terrorist singi thongdagi Manipur da May ahumdagi hauraga thokliba Kanglup ki lan asigi khudong saba lauduna nupida aki tujungningai oiba thabak thong kaya chathrakliba asi yaningdaba phongdokladuna Chief Minister N Biren masa yauraga ngasi luang sangbamgi cricket stadium gi mayoknawada leiriba community hall da miyamgi oiba mifum ama pangthokre thoram asiga mari leinana Chief Minister N Biren na paumi singda hai thokliba Ningdaba Todok asi Yaningdaba Pongdok po oina Manipur sin betungna wakat mipam pak sanna pangtok nariba asida kendra asigi mihut ama oina saruk yabani kendra kuding maktasu MLA singna saruk yaduna pangtok nari asigumba nupi angang da yang haidaba mawongda amadi tawhaidaba lichat kya chatliba asi nupi singi ijat ki yenglaga makata na tawbigano puruk ki khenaba thamdana nupi kuding mak ikai kumnaba Utpa mathautai handak thokliba thodok asina aroiba oiduna makhata na thoktaba oisinu doinana Manipur da thokliba lan asi athu matamda waroisin puraknaba hotnabada miyamna su lengak asida thajaba thambiu haiki state wide condemnation ama by MLA ministers mayam unamaki kendra khudima ta koi tahon bani amona sugumba isin nisha singi mayok dan nataba yang itu mungkin yang dapat sensiasi yang langsung kai kumba mau itu sih kita cina bisa bahaya pandang tu dekoi state wide tu nak berbunyi singgah su tahu lalu masih masih ini kian bersu ini kian lebih berjamah yang singkat punna semua kos kami nak ubah tunggu koi le biru di dalam negara itu tergerak Nopok nang thau long thong banda khul ngak nanabat leiba mate volunteer singda chana thakna bathinba changkiba gari ani bu bolero gari ani da lakpa kuki militant singna phajin khibada natna mate gi volunteer singna leiba bunker sing kuki militant singna kunithoi suba air ga khusam naraga occupy taksin khre thawong asina air asi mate muthat nanaba hotnabada achobo thodang lore haibagi Tingnaramba adu mayak sengle haina lakin thabi area peace committee gi mihut CH Joy Kumar na phongdokre awang lakin thabi da leiba community hall da pakthok pa pawngpam amada mahak na makhata na hai awang lakin thabi asi Manipur gi oina awang maikai da leiba khwaidagi aroiba maitai khul amani khul asida May ahumdagi hauraga kuki lalhaw singna thengkhang kayarakta landa dun lakli maram asina maitai gi aroiba khul asi ngak nanabgi damak tongan ba maikai dagi khunja kayana voluntary oina bunker adu saduna ngak senbagi thabak chathaduna lakpani adubu nongpok ningthau nongthong banda leiriba maitai volunteer singi bunker da asa thak thinba sangkhiba gari ani asi kuki militant singna koishinduna thamkhibada natana nongmai kapsalakpani maduda khunja sing hingnanaba chenarakpadagi asok opandi yahodrei adubu Makoy na pukiba gari ani adudi kuki singna phajin bada natana kunithoi suba air ga khusam naraga maitai volunteer singna lairamba bunker adu khudum chansin kibani panba yabadi maitai volunteer singna bunker sari mafam asi mari suba air gi jurisdiction amasu oiribani masida kunithoi suba air na
लांसिलक्पा हाइबसी एयरसिंग अदु कुकी सिंगना सेल पीदना लेरबरा हाइबगी अचौ वहंग अमा मियामदा लाक्ले मरम असिना एयरसिंग असि मणिपुरदगी मरु फंगना लौथोकननबा पार्लियामेंट सेशनदा खनबियु हाइखि मैतै फुरुपना थेंगनरिबा खुदोंग चादबदा खुदिंगमक कोकननबा अमतो ओइना पुनसिनदुना थबक तौमिनबदा मतम ओइरे हाइना असम यूनिवर्सिटी की असिस्टेंट प्रोफेसर डॉक्टर हौरोंबम राजमणिना फोंदोखरे वफम असी मे अहुमदगी हौना ngasi फावबा स्टेट असिदा थोकलिबा चरांगनबा फिवम असिदा अवाब तारबा मियामदा मतेंग पांगनबा मणिपुर गा यमथंगनरिबा असम स्टेट की मैतै फुरुपना खुंदारिबा कछारगी बंतरापुर खुलदगी लाखिबा खोंचत का मरी लेनना फोंदोखिबनी लोयना खोंचत अदुदा बंतरापुर खुलगी मियामगी महुत सिंधुना लाखिबा असिस्टेंट प्रोफेसर डॉक्टर हौरोंबम राजमणि लाइटोनजम भवन डॉक्टर लाइसम विश्वजित अमदी वाहेंगबा अजित कुमार बु संस्कार भारती मणिपुर प्रांत अमसुंग हुएन लालो मणिपुर थांगता कल्चरल एसोसिएशन इरलबुंगना ओखी इरबुंगदा लैबा थांगता एसोसिएशन असगे संगलेंद पांगथोकपा थोरम अदुदा डॉक्टर हौरोंबम राजमणिना हाइकिबदा असांग मफम कयादा खुंदारिबा मैतै सिंगना मणिपुर थोकलिबा इरांग असि मैतै फुरुपना वाबा थेंगनबदा थमोय सोना नोवाइतबा फावि मणिपुर की मियाम अवाब थेंगनरिबा असि असमदा लेरिबा मैतै सिंगना पांगल की मटेंग पांगबा ngamdrabasu ई की मरीनी खंदुना अंगंबा पोटलम खरदा ओरबसु मतेंग पांगनबा लाकपनी मखा तानसु मैतै इचल इनाउ सिंगी अवाबदा सरुक याखिगनी हायदुना मैतै खुनाइना अमट्टु ओइना पुनसिनदुना थबक तौमिनसी हाइना अपील तौखि मणिपुर असि इंडिया की सरुक अमनी खन्ना मतम साना थबक लौखटलमलबदी ngasi थोकलिबा मिहात मिपुन असि यावना थोकलमलोइदबनी हाइना हाना मणिपुर लेंगाकता मिनिस्टर ओइरमलबा एक्स मिनिस्टर पीस कमिटी कक्सिंगी एडवाइजर नोमाइथेम निमाइना फोंदोरली ngasi कक्सिंग वारी पंजाब पोलुमदा लेबा ओल एज होम दा पांगथोकपा पमिसिंग उनबा अमदा वा nganगलादुना नोमाइथेम निमाइना वफम असि फोंदोखिबनी निमाइना मखा तारादुना हाइ ngarang लाइबक असि प्राइम मिनिस्टर नरेंद्र मोदी ना पार्लियामेंट की ममांगदा मणिपुर दा नुपी अनिबु मफी मरोल अमत यहोंदना इकाई खुमनबा महन खिबा थोंग अदुबु इंडिया अमसुंग मणिपुर की थोहैदबा थौदोकनी हाइना यानिंगदबा फोंदोखिबगा लोइनना मारालाइबसिंगबु लोगी ओइबा चपचाबा थबक लखोटकनी हाइकिबा अदु मरम यामना चाइ अमसुंग महाकी वाफम अदुगिदमक लेबाक असगी प्राइम मिनिस्टर थागतली अदुम ओइनमक था अहुम सुजलकदौरबा कुकी टेररिस्ट सिंगना मणिपुर की चिंगतमग ताइनबदा लंका राबोन की लमदा मई थाबदौना तुमना मई थाबा मिसी मिना कया थोकपा अदुना ngasi फावबदा मोदीना मचिन्ना वाही अमा फावबा हाइदबा असि पीस कमिटी कक्सिंगी माइकैदगी यामना कन्ना यानिंगदबा फावी मोदी अमसुंग बीजेपी की लेंगाक असिगी थोंग असि यानिंगदे हाइनसु फोंदोरखि भारत की प्राइम मिनिस्टर ना चपचाना मतम चाना मणिपुर बु नुसीदना मणिपुर से भारत के पार्ट अमनि खंदना मतम चाना तारीख मरी मंगा पाव मनुंगदा तफुम थबक तोरमबदि बा यामना अराजो ओइबा सांगदना मिहार मिपुन तोरिबसे तोरमोइदबनी मरमदना प्राइम मिनिस्टर अमसुंग बीजेपी सरकार असिबु पीस कमिटी की साइतगी निंदा तौनिंगी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिना सिंधुना ngasi खोरांबल इमा कैथल इम्फालदा इरेबा किदम कथोखरबा थौबसिंग दै kai khumna utpaga loina miyang infom ama pangthokre ngasi infom aduna tongan tongan warep kya su lokre hai warep sing aduda ngasi manipur miyamna chinku ki narco terrorist aggressor singa thengnari balan asida immigrant chinku ki narco terrorist aggressor singbu mapung fana maithiba piba ngamnana bagi damak leibak mya amatto oina punsinduna apun balalong amagi makada lantheng minaba lan asida ekoi masel onsinnaba khudaktagi lepa manipura tukhaiba lengak makhal amata semba yaroi haina lengak da akan besapu piba amadi masigi mayokta chap yungna lepa mapandagi changsilakpa chinku ki na tawwa narco terrorism na mapung maru fangna muthatpa amadi masina purakpa amasung tungda thohlakpa yabuk rong thiba makal punamak hanbalitana thengnaba narco terrorism na thohlakpa ekoigi maham taraba akoibagi pibam asri ipa ipuna tawramba umang wamang yokhatlaga amuk hana hingat hanba akaknaba sahi lisingo chapan yakai mathoi lisingo chapu pu mathoi amana warefam tangkak oiraga manipur gi scientific oiba nrc ama semnaba india amasung manipur lengak ta taksinba
mayum makaida lanjana kharba misam miyambu hanagi leifamda lehanaba thorang taunaba government taksinba thokliba irang asigi horofam thidoktuna amasung asumba wildda impam oiba tangdu leitaba puraknaba lengak taksinba narco terrorism gi mayokta lathengner iraicha sing miteigi kunai lonchatta namungba aranba sajat amata chattanaba amasung mina sulaina suyaba lichat chatpa ipa ipuna thambirma China role puyada hairamba kanglon adu chet na ngaknaba paujel cheminaba aikhoigi semitlon hena phagatnaba thabakanna kanba lichat sagatpa loinana hangduna leiba labuk sing matam suppa sanghanduna leihannaba mathau taba thorang taunaba lengak taksinba asigumba aruba phibam mayok naringaida kaithel thingduna ban tawduna soklaba semitlon asibu hena sokchinnaba tawbasi aikoi isana isabu hena pangal sohannaba sonta hannaba tawbani lan asi maithinaba tawba thawongni maram aduna matungda amuk hanna kaithel thingdaba amadi banna singba tawdaba manipur thokliba wathok asigi tungkoiba warochin ama prokna nabgidamak manipur legislative assembly gi akhanaba mifam athubada famlaga achetpa warep khara logduna government of India da taksin naba manipur lengakta hana haiki badu ngasi amuk hanna taksin ba haina ngasi gi mifamna warep lauki manipur gi tangdu leita da phim asigi manungda miyam marakta machoi tarakliba asi punsin naba one voice one manipur mingtholba campaign ama manipur youth students union MYSU na ngasi dagi hodokre ngasi porampat laiba MISU gi office ta pangthokyo pawgi mifamda lup asigi general secretary Pukrimayum Sadam na hai manipur da thokliba irang asigi manungda miyam marakta machoi tanarakpagi phibam ama lakliba asi laibak thibani tokhai tanaba asina aikhoida khurau thangnaba masa ama oigani lairiba lupsing Miyam punsinnaba one voice one manipur kawa campaign asidagi hodokle manipur mafam kayada chattuna campaign asi chathagani masida lairiba club marapai bisina mateng pangbiu haki pawgi mafam aduda MISU gi legal advisor thokjom punsibana hai manipur irang manung asida mioi kayagi yummai thakiba mioi kayagi thawai thakiba leire masina maram oiduna ngasi faw manipur da tangdu leita dana leiri masida prime minister na athuba matamda midyang sangbiu haiki Nambol kendra gi manung da leiba marapai bisingna saruk yaduna Nambol gi temporary market ta ngarang tangkunda Bharat ki parliament ki nongju mifam horomdai da prime minister Narendra Modi na maitai bu tamthi bali chatpagi mawong da ngangkhiba wangangbu yaningda phonglokna ngasi wakat phampham khrei wakat mifam asida saruk yaraduna education law and legislative affairs Mr. TH Basanta Kumar na phondokibada hokiba me ahumdagi horakliba kangluk irang asina manipur praja asuki matik wahale aikhoigi jati asi manipur gi nupi angang maru oina nupi sing kanduna lakpa jati ni memory da viral oiba clip ama thagalakpagi dagi prime minister da natana international gi thakta manipur asi lan ohle hairba video viral asi aikhoigi culture ama tradition da yaudaba lichat ni hairba lichat asi aikoi punna condemn tawbaga loinana matungda amuk hanna thoktananaba honasi video clip adu namba yauna mara leiba myoising capital punishment pinanaba sarkar na kanna hotnari haiki wakat mifam aduda respect our mothers sisters daughters nupibu singnaba khudakta phagatlu justice for women now maitai the attack taurak pakhudak lepu aikoi santi pami haina thaba placard kaya su sizinaki nupi da ikai khunadaba thong yaningde chenaba sing ahak pacherak pigedabni haina kakching district ki yanglam wabgai lamkhai kethel da nupi miyamna wakat pham kre yalomi kan baluk kairak wabgai yanglam khoidum sekmaijin sinduna chathakiba ngasi wakat mifam aduda miyamna leibak ngakpa ngamdaba chief minister MLA pham thadokadabani durba Laibak ki irang asida politics tawbiganu India government amasung Manipur government gi anauba agenda miyam da khanghalu luk kudimak amato oina punsilu Manipur da NRC chatna halu Manipur da lengak ani leiba yaroi kuki militant singa lainari basu lokthokadabani haibna singba placard sing paibaga loinana lambi mayai da thoktuna nupi da ka hen bathok chathaba yaningde Manipur da lengak ani leiba yaroi Manipur NRC chatna halu waroisin purakpa ngamdaba minister MLA sing pham thadu long live Manipur haiba kholau kaya su lauki khongjang aduda saruk yarambi sanabam khambi kobi
Maira Paibi Amana Pongdor Pada, Nopok Sekmagi Mapam Amada Hokiba, Metagi Marida Tokyo Todo Amada Kuki Nupi Anibu, Mapi Tongdana, Miyama Mangda, Sahan Kibatong, Adubu, Mama Oibisina, Tomoy Shokna Yanende. Asigumba yang Hyderabad Hong Asi Chatakiba, Saram Chatal Singbu, Langak Asina, Atumatamda, Matik Chabaserapiu, Haina Taksinki. Amaramda Tawal District ki mafam amada Wi-Fi nupi anibu pi thongdana miyam mangda khongoi nakiba thodo adubu akan momongda yaningdo phongdok tuna ngasi Chandel Women Market ta Chandel gi nupi singna ukat mafam chatakre Naga Women Union Manipur gi bejang makhada Naga Women Union Chandel sinduna chatakiba ngasi wakat mafam aduda saruk yarambi nupi amana phongdorok pada thokiba thodo adu mama mache masal masak khangdaba Popiba mama masak khangdaba khongoi nabiba sa sanda chathagdaba thongni asigumba lichat achi jat bijat khaidana mama obi nupi singna yamna kana yana yajaningde akanba mongda kandem tawi thodo aduda chenaba sing athu matamda phabiduna akanba action lokat piu haiki lokat pham aduda myamna landam asigi nupi singda chathariba thong asi yaningde we want justice saiba kholau kayasu lauki Nupi Kunaida Tati Tawaina Torakpa Kudingmak Kaitel Pambi Ima Singna Yabangamloi Adubu Tha Ani Hena Tumlurba Prime Minister na viral video ki matangda wangang laga Manipur mai chak pagi matangda wafam amata phongdok lamdaba asi karamba agenda no haina Kaitel Pambi Ima Singna pendaba phongdok li ngasi nongthil Khairamban Kaitel Mayaida Khairamban Ima Kaitel Joint Coordinating Committee for Peace na sinduna satakiba khongjang da Kaitel Pambi Singna Human Sen semduna khongjang changchen ki khongjang adugi matangda wangang laduna khongjang aduda saru yarambi Amana Pongdorok pada Malengi nupi kudingda chathaba miot minai Kaitel Pambi Ima Singna taraina lode Maitei Purupki nupi kaya lambi sorokta ahing yarek tuna lairiba asi kanana lehenbano nupi kaya na apam khangdana mangkriba asi kanana thohanbano punamak asigi maramda wapam amata Pongdok lambadi layadna mai chakliba state asigi wapam amata pongdok lamdaba asi manungda kari agenda laibano tha ani helaba thodo mabu kari gidamak Lot ke yauna lotsinduna tumluriba karigino kuki purupna India lenga ka manungda kari aron ba agenda laibano sorokta ahing yarek liba kaina bagi tengtha khol kaya ga loinana hingliba lemhoriba maitei nupi singi awabadi Prime Minister na udabra uraroi khanna udabra maitei yelhomi muthatlaga kuki lalhoba sing sogatliba karigino manaba mityengda yengduna wayenba sunga mak yadrabara nuit mangani gi manungda Thokliba awaba sing kokhalu Union Home Minister Amit Shah laklaga yanglamlaba phawba Prime Minister na state asida thokliba wathok mamutana khangdana lairambagum tawba laibak thibani haiki Laibak asigi mapi mapa oiriba Prime Minister Narendra Modi na lamdam asida tha ani makhai rom chatharakliba irang asida nakal amakak ki miyeng yengduna nakal animakta Manaba miyeng yengduna irang asi waroisin athubada puraknaba honabiu haina Kaisamthong Ward number 9 gi apunba Maira Paibi Luptara gi convener cases Anita na phongdokre Manipur Press Club ta pangthok papawi famda Anita na makhata na hai leibak asigi Rajya Sabha amasung Lok Sabha gi mifam tha asi kundagi hoduna pangthok liba asigi hek nomo watingaida social media gi platform singda nupibu phi thongdabagi Video ma viral orakli basi matau kram na orakli bano masigi manungda kari aronba laibage laibak asigi mapi mapa oido Prime Minister Narendra Modi na matam asuk kuiba wa nganglaktraga thauthok asida wa ngangliba asikari manam gino mahakna makhata na hai nupibu phi thongdabagi thauthok asigidi thamoi sokna nupi khunaina nungaita phawi akan mamongda kandhem tawi loinana masida chenariba miyoi sing pungkun margi manungda Phabi duna matik chaba cherak pibiu irang asiga mari leinana tidim lambida hojik curfew thamjilliba asi lengak nam iyeng sangbiduna handoknaba sinbiu micham miyam curfew thamjinba namaram oiraga kam thengna wanare loina chahi 39 gi nupi macha ama thiba khangdana leiriba adusu lengak na athubada phangnanaba hotnabiu haina lengak ki pokning chingchilakli Sagolban apun belu Ward number 7 gi Maira Paibi Singna sinduna ngasi mioi bagi minung sigi wangmada chathaba thong yaningde haina mabudau mantri laikai gi community hall da wakanpham ama phamkhre wakanpham aduda saruk yakhiba yaipa khongthang lupki secretary Laisram Ongbi Chitrana
इचा गुमलबा नुपी मचा अनीदा मियोबगी मिनुंगसी वांगमदा चथबगी वीडियो अमा वायरल ओरकलिबा असि यानिंगदे नुपी सिंगदा असुक हंथना येंगदुना सांगादा चटकदबा लेचत साजत चथरकबा पेंदे असिगुंबा वायरल वीडियो चथरकलिबा मियोय सिंगदा मटिक चाबा दंडी पीगदबनी हाइकी थांगमगिबन थिंगल मरु वुमेन्स डेवलपमेंट एंड वेलफेयर ऑर्गेनाइजेशन सिंधुना नुपीदा नत्तबा लिचत चथखिबा यानिंगदे हाइना थांगमगिबन थिंगल लेकायदा वकन फम क्रे मिफम अदुदा थांगमगिबन थिंगल मरु वुमेन्स डेवलपमेंट एंड वेलफेयर ऑर्गेनाइजेशन के सेक्रेटरी के सेमाना कांगलुप फ्रुप नाइदना नुपीदा नत्तबा लिचत चथखिबा यानिंगदे मणिपुर सेपरेट एडमिनिस्ट्रेशन लेबे यारोय तंगदु लेताब मणिपुर अमा ओहलु हाइकी वीडियो वायरल द चेनरीब सिंग लोगी मतुंग इन सैराकपिउ मैतैना कुकी नुपी रेप तौरे हाइना लाना संदोकलिब सिंग सैराकपिउ मणिपुर की क्राइसिस लोइसिनबा होनगनी हाइबगी महुत वायरल वीडियो खक हाइरकपा प्राइम मिनिस्टर नरेंद्र मोदी की थोंग कंडेम तौई हाइना यूनाइटेड प्रोटेक्शन कमिटी नंबोल सिंधुना ngasi नंबोल कैथेल वकन उपम फमख्रे अमरोमदा तांगलई हाद मणिपुर कनबलुक तमकल ओइनाम अमदी ओइनाम मरापाइबी लुपना ओइनाम केंद्र की मनुंग लेबा इरेंगबम ओइनाम युमनाम कुनौ कैनौ हैनौबोक खोइजुमान तौबुल अमदी ngaikonggi मरापाइबी सिंगना पुन्ना कुसम नरगा ओइनाम बाजार द ngasi वकन फन फमख्रे लमलांगदोंग अपुनबा नुपी लुपना सिंधुना बिष्णुपुर की फॉरेस्ट गेट ममांगदसु नुपीदा चथबा मिनिगी थोंग यानिंगदे हाइना वकन फम फमख्रे वकन मिखम अदुदा सरुक याकिबी विद्यापति कवि नुपी अमना पोंगदोरकिबदा थोकलिबा वीडियो वायरल अदु लाइबक्तिबनी मणिपुर असिदी नुपीबु असुकी मटिक वांगना इकाई खुमनबा जाति अमनी अदुबु थोंग अमना मैतै जातिबु लाना उहन बतनतना प्रजा सिंह मई होना साउनरे प्रजा साउनरिबा असिगी दायित्व सरकारना लौदुना मरा लैबा मियोय सिंह मटिक चाबा दंडी पियु हाइखि तेरा आइडल क्लब न सिंधुना नार्को टेरोरिज्म अमदी नुपीदा मियोट मिनै चथबगी मायोक्ता ngasi तेरा कैथेलदा वकन फमख्रे वकन फम अदुदा सरुक याखिबा वुमेन वेलफेयर ऑर्गेनाइजेशन की एक्स प्रेसिडेंट मेम जाथोइना नुपीबु हंथना येंगबीबा यानिंगदे नुपी सिंगबु अवांग थाकता थंबियु नुपीदा ओटनैबगी थबक लेपकदबनी हाइकी टॉपसी फाइटर चथखिबा वकन फम अमदा लुप असिगी मेंबर असंगबम इबेसाविना हाई कुकी नुपी अनिदा मोंग तादबा थबक चथबदा लमदम सिगी मियाम कंडेम तौरी अमदी नरेंद्र मोदी ना वफम कया फोंदोरपा असि थागली अदु मणिपुर की इरांग असिदा मितै कया सीखिबा युम कया मई थाखिबदा नरेंद्र मोदी ना मरोल थोक्तना लैरकपा अदुदी अंगकपा पोई था अनि मखाई हेना चथरकलिबा इरांग असिदा कुकी मिलिटेंट सिंगना मैतै की युम मई थाबा मियोय कया हाटपा ओटपा नैबा तौबा अमदी इरांग असिना तंगदु लैतादबा फिवम अमदा ओहंदुना लाकली मदुदा नरेंद्र मोदी ना वा अमता हाइदना लैरगा ngarang khak manipur nungsiba sarga viral oirakpa video amagi matangda wa hairpa si angakpa poi video viral oirakpa thodo adu lamdam asigi ima ibel singna condemn tawri adubu modi na manadaba miyeng yengba miyamda namthak tawba adudi laibak thibani irang asigi manungda tustampurna singba mafam singda mitei nupi sing izat mangan khibagi thodo laikibagi pau kaya lai masidasu miyeng changdriba karigino nupi angang da chathaba thodok sing asidasu manaba miyeng yengduna mara laibasing serapiu haiki amromda thingel maru women's development and welfare organization gi miut amana hai india gi prime minister na nupi da chathaba crime asida hakchin na lowbusi thagali adubu video adugi khudong saba lawrga manipur da hojik kuki sing na chatharakliba thawong kaya asidi nathaiba tawbigino haiki India ki tuan-tuan bangfam kaya da nupi angang da gang rape chathaduna mihat mipun hatok pagi thodok kaya thokliba asi anauba natrabasu manipur da handak thawal district ki mafam amada miyoi kharana nupi anigi mathakta chathakiba thawong adu kanglei people's confederation Capricorn Manipur na akan bamong da kandem tawi thodok asina matam amada Assam Rifles na thangjam monorama gi mathakta chathakiba thong adu ningsing hale haina Capricorn gi maikei digi phongdorokli ngasi Manipur Press Club ta pangthokpa pawgi phom amada Capricorn gi convener kaithalakpam London na hai
मथों हुक्तबा नुपी खुनाइबु इकाई खुमनदबा थौदोक असि मणिपुर यौसिलकपा हाइबसी लाइबक थीबनी थौदोक असिना इंडिया की प्राइम मिनिस्टर बु नौहोना मिकअप थोहलकपदा नत्तना थौदोक असिगी होरकफम करीदगिनो हाइबसु थिदोकफम थोई नुपी सिंगबु इकाई खुमनबा मांगहलिबा सिंगदा फंगफम थोकपा आइनगी ओइबा चेराक फंगबदा केपिकोना तरामना ओकनी हाइखी पार्लियामेंट फमलमदाइदा नेकेड वायरल वीडियो थोहलकिबा असिगी मरुमदा करी लेबगे हाइबदु शिवसेना फैक्ट फाइंडिंग कमिटी सेमदुना थिगटपा हौरगनी हाइना शिवसेना की प्रेसिडेंट एम तोमिना फोंदोखरे थोकलिबा थौदोक असि शिवसेना मणिपुरना अकनबा मओंगदा कंडेम तवी जेनरिबा सिंग मटकता अमुक हन्ना थोक्तनबा अकनबा चेराक पीगदबनी लोइनना असुक कुइरबा वाथोक असिबु पार्लियामेंट होरमदाइदा पुथोकलिबा असि अरोन एजेंडा कई लेबनो हाइबदु खंगदोकननबा होटनरगनी लोइनना मसिगी रिपोर्ट अमा प्रेसिडेंट ऑफ इंडिया प्राइम मिनिस्टर अमदी होम मिनिस्टर उनदुना पिसननबा होटनरगनी हाइना एम तोमिना मखाताखी महाकना हाई असुकुइबा नुमित हुमरानि पान सुरकलबा असिदा प्राइम मिनिस्टर ना थोकलिबा वाथोक असिगी मटांगदा वाही मचेत अमा फाव फोंदोक्तना लेरमलगा खंगहौदना थोलकलिबा क्राइम अमगी वायरल वीडियो अमखक्तगी ओइना वा ngang irang asigi asengba mami kumjinaba hotnariba asidi achoba asoiba amani haina Prime Minister Narendra Modi bu maral sikhi loinada national media singda video aduda yawriba nupi singbu gang rape towi haidibadu aran bani laibak thirabi sing aduna phongdorokpada makhoi bu gang rape tawkhibadi leite phongdorokli maram asina national media singna irang asibu hena mai chunanaba hotnaba lepiu haiki मिचप मियामबु अवाबा ताहलिबा मणिपुर मिकअप मिराकोल ना निलहलिबा असि पालिबा लेंगाक असिना थौसादबगी थोरकपनी लेंगाकना मतम चाना लाक्चिललमलबदी थौदोकसिंग असि थोकलमगद्रा हाइना युमनाम पटलोगी मियामना पेन फोंदोकली थोकलिबा इरांग लोचिल्लु अखोय शांति पामी हाइबा पांडमदा ngasi युमनाम पटलो विलेज डेवलपमेंट कमिटी Morning Star Club United Women Voluntary Association Yumnam Patlauna Sinduna Laikai Asigi Children Park Mamangda Wakat Pam Kre Wakat Pam Aduda Lal Taunabana Manipurda Santipura Pangamloi Manipurda Divide and Rule Policy Tawigano Suda Laiba Cookie Militant Amadi External Narco Terrorism Marufang Mutatlu Manipurda Tokai Balenga Labiaroi Haina थाब प्लेकार्ड सिंह पाइखिबगा लोइनना मणिपुर काइबा यारोय हाइबा यावना तोहान तोहान ब खलाव कया लाउखी वखत मिफम अदुगी मटांगदा वांगांगदुना मिफम अदुदा सरु याखिबा बीके नांदैबमना हाय मेगी तांग अहुमदगी हौरखिबा इरांग असि लेंगाकना लोइसिंदना अदुमक सांगता हलबदी तमथिरबा थौदोक कया थोलकलोय हाइने लेते लान असिना मरम ओइरगा थोकलिबा थौदोक खुदिमक्की टेक्चाक पुंबा स्टेट अमदी सेंट्रल लेंगाकलिबा लेंगाक असिना पुगदबनी सुलक थोक्त्रिबा मखै स्टेट असिदा शांतिपुर पंगमलोय स्टेट असिदगी नार्को टेररिस्ट सिंग तकथोकपिउ पुवारिगी वारी सिंगबुन कयागा सागोनदुना लाकलगा स्टेट असिदा तोखाइबा लेंगाक अमा थंबा यारोय फुरु अमतना स्टेट असिगी अपुनमगे सक्तमदा सिंगनबा यारोय हाइखि तोंगान तोंगानबा सोशल मीडिया प्लेटफॉर्म सिंगदा वायरल ओइकिबा नुपी अनिपी थोंगदना मसिंग यालो नुपा मयामना नातै चादो मोंगदा कोइपु पुरगा चटखिबगी मटांगदा वीडियो अमा वायरल ओइख्रबा मतुंग थौदो अदुदा चेनरिबा चेनबनी हाइदुना मियोय अमा पुलिसना ngasi ayuk thiba lakpadagi laikai miyamna mayum mai thakre पुलिसना ngasi ayuk anganbada thiba laklambadagi miyam changduna yummai थाखिबगी थौदो अदु अयुक पुंग 10 मखाइरोम ताबदा थवाल डिस्ट्रिक्ट की वांजिंग होदाम ममांग लेकाइदा थोकिबनी युम्मई थाबिख्रबा पुलिसना थीबा लाकलम मियोय अदुदी लाइसम कविचंद्र एलाइस सिंगापुर सही कुन अपोकप लाइसम इबोमजा कवि वांजिंग होदाम ममांग लेकाइदगिनी लेकाइ अदुगी मैरा पाइबी सिंगना फोंदोरपदा फुरुप अमबु ओइरो नुपी अंगांगदा चथबा मियोट मेने असि अखोय ममा ओइबी सिंगना याबंगमलोय नुपी अखोयना नुपी की इज्जत ngakani thodok asi yamna laibak thibani thokliba thodok asida irang asida nupi singidamak leptuna leigani lengang nasu misang mikhai naina thabak tawbiganu haiki haudik chathariba irang asisu chief minister amari prime minister na athubada loisilu hairaduna thodok asida jenabani haiduna police na thiba laklamni mioi asi leikai asida leiba yaroi kanagumba singna mateng pangsinba tawbiganu haiki
Manipur thokliba tahai uhaidaba laibak thiba thodok sing asi India lengak na matam sana irang laksin dabadagi tholakpani haina United NGOs Mission Manipur Women Committee gi convener M Sobitana Government of India da maral sirakli Timmerong da leiba lup asigi office da lup asigi member kayana saruk yaduna pangthok pa pau gi mifam amada wafam asi phongdok laduna mahakna makhata na hai lup asina amang thaktagi hauna nupi angangi mayok ta satharak pa crime sing yang chenduna lakli viral video amada nupi ani da chathakhiba thong adusu lup asina nungai taba phongdokli tha ahum pharak kadoroba irang asigi matang da wafam amata phongdok taba Prime Minister Narendra Modi na viral video aduna maram oirga parliament session gi maoina na wangang lakpasi thagatli megitang marida thokraba thodo amabu parliament session gi hek mangoina na viral oirak lagaba asigi aronba agenda karino irang asida kuki singna maitei nupi kaya su ot naibagi thodok kaya leiribani nakal ani da chap manaba mijeng thamlaga nupi da khut thaba amadi miot mei chathaba khudingmak Government of India na phagatuna chera pigidabani phongdokhi Satliba tha July gi haukiwa tang marida Sekmai police station gi manung chana leiba lekin thabida khul ngak pa chatkibagi thodok ta leikiraba thauna faraba mapari ani sagol sem nga leiba maitei apokpa s iboso maitei amadi irengbam singkhai ngan ba maitei apokpa ai dhana maitei anigi mangani leihun thoram lakliba tang kulum doi nomajing numitta Rural Youth Development Organization RYDO Club Sekmai jing khunogi lampak ta pangthok lagani Haiba thorom asida iramdam asida leiba mara paibi ma ibel civil society organization imung manung sagai natai marup mapang punamakna saruk yabina naba JC amadi imung manungi mai kaidagi paujilakli Nauna thabak khallaba singda Prime Minister Narendra Modi na hayeng July 22 da appointment letter listing humudra video conference ki khuthang da yanthok kadori tongan ba department singda central amasung state government singi thabakta khallaba singda appointment letter sing adu mafam nifumari da yanthok kadabani rozgar mela na lebak asigi naha singda kanaba piduna lakli haiki aroibada moroipo amuhanna Manipur da thokliba lan asi athuma tamda waroisin purakna hotnawada miyamnasu lengak asida thajaba thambiu haina Chief Minister N Biren na appeal torokli Manipur asi India gi saruk amani khanna matam sana thabak lokhatlam lawadi ngasi thokliba mihat mipun asi yauna thoklam loidabani haina hanagi ex minister Nomai Thep Nimaina phongdokre Mafam kayada nupibu khongoi nakhiba thawongbu yaningdaba phongdoktuna wakat mifam chathaki loinana Prime Minister Narendra Modi na hayeng appointment letter listing humra yenthok-lagani ngasi damak tadi paudam pijaba mata asil losinjari mayang tabirba khwai puna pu amuka hanna khurumjari